Manipuri wathok ase makoina lotion daba taraba Manipuri hojik leiba sakam adu Manipuri leiba status masi kahindana aikoina Manipurna Bharat te tinba matam do oiba Manipur do adumaina adum oiraga thamba natana hojiki leiba Manipur I sakam ase kahindana thamba bokhona basi natana mace tugainaba nataga mace tahanaba ekoi apa magi mayamta chanar patarabadi Manipur Meeyamna hai bata ahum masi manungga loisindaba taragadi Manipur Meeyamna hojik pre-Muslim political status Manipur na India na pundrinagi status aduda hanjinbagi warep lawba Manipur ki puari bo hanggat na yengloba matamda aikoina uraki aikoina ningsinglai madudi Manipur da ningthau palingai matamdagi hona baihorol dagi maning makha tamna leijarakpa iramdam Manipur ni Bharat da British loilam sasan makha laikhraba matungda Manipur so British loilam sasan makha da leikhi adubo Bharat dagi Manipur na hana British loilam sasan makha dagi amuk maning makha tamkiba leiba ama oikhi madugi matungda Bharat so British loilam sasan makha dagi maning makha tamba leiba ama oiraba matungda namfuda India gi lengakna Manipur sibo namfuda India gi lengak manungda chalhanki hariba India gi lengak manungda chalhanki ba India gi loilam sasan makha da yahunki ba numit aduni September ki tang kunmathoi sahi khuding gi hariba numit asibo Black Day haiduna pangthokki ba aikoina adumak unarili ngasi so mausa sahi khudingi pangthokna bugum ngasi jo Manipur gi mafam kaya da amam numit haiduna pangthokna riba September gi tang kunmathoi numit asida mapung oiba thorom oina Thawal district ki hairok patu da leiba umang laikon da mioi lising kaya tinduna mapung oiba thorom ke ama pangthokki haiba thorom asida mapung oina thawna pharabi Thonawjam Brinda Loinana Ningthauja Lansa Amasung RK Nimai Retire IAS Hariba Mioi Kaya Siga Loinana Mapung Oiba Thona Faraba Amadi Atofa Resource Person Kaya Loinana Ngasigi Mapung Oiba Thoramama Pangthoktuna Warep Ahum Kak Loki Hariba Warep Ahum Do Ngasigi video sida aikoi khunimak khangminadaba yadaba tanja ama lakpana maram oraga ngasigi Loukhiba Manipur gi Praja khopna lominakiba warep ado khangnongtaba kyasu khangminabagi tanja do lominasi haduna ngasigi video si puduna laksabani tasena ngasigi thamjakiba meeting aduda resource person kaya amana wang ngangbiki amadi tais da phambiriba singi manungda aikoi khwaina khangnaraba thongna farabi Brinda Thonawjam amadi Ningthauja Lancha makhoi anigi speech do matung tarakpa video da full speech oina Meeyamna soidana maki kudol tamjarakhi gani ngasi gi oinadi ngasi Manipur gi Praja Meeyamna Manipur gi saktam kai bi yaroi amadi Manipur gi saktam mase maning makha tamna leinabagi damakta kari aikhoida lokhalakpa yai haibina singdugi khanani nabadugi warep ahum ado Meeyamda mutang kudol tamjarakhe aduga aikhoi khunimak kupna yengminare haraga amattu oibagi thongna aduga loinana tariba warep sing asida aikoi thabak oina pangthokpa ngamnabagi damak kari tawsige haibil sing do aikoi mamuttana ngasigi video si yengminaraga khangminasi kudol tamjage miyeng taminasi ko
ꯇꯧꯔꯕꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯣꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯝꯄꯇꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯈꯠꯂꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯈꯠꯂꯛꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯈꯠꯂꯛꯏ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯇꯥꯈꯠꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯃꯛꯇꯗ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯑꯔꯊ ꯀꯔꯤ ꯂꯩꯒꯦꯕ ꯃꯊꯪ ꯄꯟꯖꯈ꯭ꯔꯒꯁꯨ ꯉꯁꯥꯏꯗꯒꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯃꯤꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯌꯥꯝ ꯃꯤꯀꯨꯞ ꯈꯔꯗꯪ ꯉꯥꯏꯃꯤꯟꯅꯔꯤꯁꯤ warepsing asi lojari warepsing adudi ahan bada government of India ki lenga na hoji machet tanaba tokai tanaba honai ba lalong ase chachhabagi muhutta apun bagi wakal amadi punsin laba mi khuri mo coaching sin laba hokhan ba wakal lon aduda yunthom oiba wakalon adu government of India na certificate Manipur amasung masigi Meeyamna India ki constitution na atopa India ki Bharat ki nagarik habdi citizen kudimakta pili ba hak natraga right kudimak se Manipur Meeyam sun chak mana na phangan gadabani Manipur Meeyam ko kayo ngai desu government of India na second class citizen gumna akoy ase loina biroi dabani masina ahan ba warep ni ani suba warep ta government of India na ngasi Manipur da chachari ba crisis nataga wato ase November ki tang ahum numit sida nataga masini mamam da machine da dabani hai mun numit ase aikoy bu otpi ba oppressive silence saidana wangandana Narendra Modi apni government na kari kumanta phondokta olappa tha taruk suruk numit ni aiba November gi tang ahum masigi manunda government of India na Manipur gi wathok loisin da bani ahum subada haiba Manipur gi warep ase Manipur gi wathok ase makoina loisin da taraba Manipur ki hojik laiba sakam alu Manipur ki laiba status masih kahindana aikoina Manipur na Bharat te timba matam do oiba Manipur do adumaina adum oidaga thamba natana hojiki laiba Manipur I sakam se kahindana thamba bokhona basi natana mace tugaina ba nataga mace tahanna ba ekoi apa magi mayam ta chakar patarabadi Manipur Meeyamna hai bata ahum masigi manungla loisinda taragadi Manipur Meeyamna hoji pre-merger political status Manipur na India na pundrinagi status aduda hanjin bagi warep lawba hai badani aduna hoji hai bo warep ahum masida mayam penbi daba ya bining daba leragadi mayam hatam thondo pinaba naluchari adu oirgadi mayam yane hogat piraga aikoi mayam mushimba oina langam gi hai taragadi yekna ba khuding maru phungna hatpa ngam gadaba tuppa ngam gadaba yekna ba khuding themna ba ngam ni hai dana aikoi lepan hong da taragadi tunggi angang sine aikoi gi mang da tin sit kaneba aduna maitai gi paisa pai ba phuruk natte masing su yam de globally yeng bar matam da lak tara tere mu khatang ni Manipur da du masing yam me na moina pang pok pi bani globally yeng ba matam da yam pit pa minority phuruk amagam ni sida yenga pa matam da aikoi na yengna masing se thengai na si hai taragadi isa gi damak ta aikoi khara sidok mathau tai aikoi khara sidok se ba aduga ye handak na nahagai na sahi humdra ga mari se yekna bagi lanmi tengol na khoi hataga lak pane ba handak ki matang se di kuki khatang natte yekna bagi lanmi tengol da yaw yekna ba khuduma hat pangam na bagi thongna khara ko de sengbat se ba aduga ningtam bagi thola
हंदकी मतंग से लहोद तारगदी तुंगी मिरोन की दमकता कोई लंबी लेते अदुना कोई निंगतंबगी फलाव से पुलप लामिनरगा मणिपुर मर्जर एग्रीमेंट की वहाउ से मैतैना लहोद तारगदी अतोपा मसा मसु स्लोगन लावगा लेबदा मणिपुर की फ्यूचर लेत्रे